अहानबदे यamna maruoiba update khara thamjage CM gi Jiribam Lakhipur khongset hayengdagi hawragani Jiribam da meitei kuki furup ki lusingbasing unaduna santi purokna bo honagadawri Chief Minister Yumnam Kemsan gi Jiribam amasung Lakhipur gi numit humni gi khongset hayengdagi hawragani press na phangba pau gi matung inna hayeng numit yungba matung pungkhai chetpada Jiribam da thungani lengang pokpi police outpost Jiribam hospital amasung lamlong khul gi phibam su yengsin baga loinana district adu gi tongan tongan basangkho thorang gi project sing sanga amadi urep uyung tambagi thabuk sing sung paket kani Chief Minister na April 3 dagi taruk phawo chathagada khongset adu gi manung channa Jiribam da khundari meitei amasung kuki furup ki lusingbasing unaduna tangdulai tabai phibam hanchina bo honagadawri Wai Kemsana Chief Minister oirakhiba matung handak Jiribam da chatkadoriba asiga ni raksu bani mahaki khongset adu MLA Tongbrom Robindro Kongkham Robindro L Rameswar Dr Sapam Ranjan H Dingo H Premchandra amasung Paunam Brojen susaruk yagani hairi lamdam adugi miyam gasu unaduna wari sanabagi thoram amasu pangthokani Jiribam da purup kayagi miyoi sing unaram ba matung Assam gi Lakhipur da satkani Chief Minister Wai Kemsana Assam gi Lakhipur da BJP gi mirep oiriba Kausik Raja gi vote khomba satkadawri Lakhipur gi BJP gi mirep ka lamba toriba Congress gi mirep Dr Maimom Santi Kumar gi mayukta vote khomgadawri pawasita Chief Minister na thase ki mari danumit humni khongsa BJP Manipur Pradesh ki MLA kharga Jiribam district asat kadawri Chief Minister ki khongset asi district asi da ingtapa purakna batongan tongan purup singi oiba mifam pangthok pada saruk yagani toinana mifam aduda pakhit kada project khargi urep ing su tamlagani hairi mifam aduda Jiribam gi purup singi luching basing punna saklen amasu samin nagani hairi nakal amramda Chief Minister gi Jiribam khongset aduda lengang popi police outpost yengsin gani hairi ba adu tawbidana ba tatbung village authority gi chairman Hem Khojang Khoi Chaina Khuyek Piduna Thadorakpa Amada Phongdorgli Seral Dona Hai Lengang Pi outpost la Laiba Mafam Aduda Tamenglong district ki Marung Sana Laiba Tangkut Khulgi Lamni Sayed Nariba Laiba Mafam Aduda Chief Minister Ning Singani Hairiba Aduna Amuk Hanna Thazana Daba Hengar Hangani Maram Aduna Lengang Pi outpost Yengsin Bagi program Tokpi Yu Hairi US ki lanmi sing na Iran changsilaktun landaраklabadi lanmi amata hingna thakidanaba commander na order thokre US ki Khongmi lanmi sing na Iran na changsilaktuna landaраklabadi US ki lanmi amata hingna thakidanaba aya haibadi halankidanaba Iran gi military IRGC gi chief commander na order thoktuna matam amada hekta thengnanaba sem saduna leinaba su khangan khre hairi report asigi matung ina Iran military gi chief Amir Hatami na laiba asigi lanmi sing da operational headquarters sing na US ki lanmi sing na kari karam matharang lokhali haibagi matangda yamna kupna yingsinaba amadi attack hek chatharakpaga chapchana khud hanba ngamnabagi tharang sing su paikatuna leinaba haikre America gi president Donald Trump na Iran gi lan matam kharagi manungda loisilagani hairibasu Iran tamna Middle East ki mafam sing da US ki lan mi lepa leitena changsilakpa asina maram oiraga Iran da US ki lan mi sing na ground attack chatharakadra haibagi akiba amadi chingnaba poglakibani nakal amarom dana America gi president Donald Trump na Iran da akiba fangna landa duna nungi jukta amuk tharagani haina aki akhang chawna pirakhibani Trump gi wafam asi taraba matung da Iran gi IRGC gi chief commander Amir Hatami na yeknaba leiba na Iran gi leimai de changsinduna landaraklabadi hingna amata tharoi dawbani haina phongdorakibani Iran gi foreign ministry gi spokesperson Smile Bagai na phongdorakibada US amadi Israel na landaba hek leptriba makai Iran na sukhud hanba leploi America gi president Donald Trump na Iran ga ceasefire tawnabagi wari sanari hariba wafam asi aranba wafam ni Iran gi maikai dagi lan loishinnabagi matangda wari sanakiba leite Iran gi integrity ngak pa haibasi leiba asida leiriba mipung khudingmaki thaudangni Iran gi lenga America na kaidongnungda control tawholoi hairi nakalamaram da US na Iran landariba asi pandam manga khakta yumfam oiraga mamang tha February 19 dagi hauraga landa khibani pandam manga asigi manungda hojik fawbagi oina pandam ahum di phangba ngamkhre adubu hojiksu makhoi gi pandam ani di thungba ngamdana leiri pandam manga adudi Iran gi misal amadi khulai gi industry thugaiba navy gi mokhwang tudekpa Iran da leiriba khulai paiba militia singi mapangal sontha Pandam ahum asimadi thungba ngamkhre adubu Iran gi nuclear bomb sahandana bahonaba amadi sasan hongdokpadi hojiksu gamdri hairi ainana khungang amada leiba miyoi pumnamak tanthokraga yamna lona thupna khungang aduda nuclear khulagi aronba base sagalakre China na khungang amada leiba miyoi pumnamak tanthokraga yamna lona thupna khungang aduda nuclear khulagi aronba base sagalakre haina report amana phongdorakli America gi media CNN gi report asigi matung ina China gi Sichuan hariba khungang asida leiriba miyoi sing tanthokraba matungda yamna lona thumna hokhiba chahi 2022 dagi hauraga khungang aduda nuclear khulagi aronba base ama saba thengnabrakibani yamna lona thumna satellite ki laukiba image amagi matung ina China gi nuclear khulai thamnabagi sariba base adugi matangda khangba ngamlakibani khungang aduda nuclear weapons facility thamba horakibani madugi dama angakwa phangna semga sagalakibani mafam asida micham yam changbasu yadana thamli lakadariba chahi 2035 fawgi manungda hojik leiriba nuclear khulai gi masing da gilising ama henganaba pandam thamli pandam asi yobangam khrabadi
ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯁꯤꯡ ꯄꯨꯟꯅ 5,500 ꯔꯣꯝ ꯌꯧꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯤꯁꯥꯏꯜ, ꯁꯕꯃꯦꯔꯤꯟ ꯑꯃꯗꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯗꯒꯤ ꯀꯥꯞꯄ ꯌꯥꯕ ꯃꯈꯜꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯖꯨꯟ 22ꯗꯁꯨ ꯆꯥꯏꯅꯥꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯁꯤꯟꯖꯤꯌꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯕ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯣꯔꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯥꯔꯝꯁ ꯀꯟꯇ꯭ꯔꯣꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯃꯥꯁ ꯗꯤꯅꯥꯅꯣꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯥꯏꯅꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯎꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯄꯣꯡꯅꯔꯛꯄꯒ ꯂꯣꯏꯅꯅ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯅꯔꯛꯈꯤꯕꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯎꯕꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯊꯝꯂꯣꯏ ꯍꯥꯏꯔꯝꯕ ꯂꯩꯕꯥꯛ ꯖꯄꯥꯟ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯥꯅꯕ ꯈꯟꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯎ ꯌꯣꯟꯕ ꯈꯛꯇꯅ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡ ꯆꯥꯎꯈꯠꯄ ꯉꯝꯂꯛꯄꯅꯤ꯫ ꯊꯥꯎ ꯌꯣꯟꯕ ꯈꯛꯇꯅ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡ ꯆꯥꯎꯈꯠꯄ ꯉꯝꯂꯛꯄꯅꯤ꯫ ꯊꯥꯎ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯤꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯂꯤꯕꯁꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯎ ꯊꯣꯛꯄ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE, ꯀꯇꯥꯔ ꯑꯃꯗꯤ ꯕꯍꯔꯤꯟꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ 1908ꯀꯤ ꯊꯥꯎ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ 1908ꯇ ꯏꯔꯥꯟꯒꯤ ꯃꯁꯖꯤꯗ ꯁꯣꯂꯦꯃꯥꯟꯗ ꯊꯥꯎ ꯐꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯉꯛꯄ ꯐꯪꯅ ꯊꯥꯎ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯅꯔꯛꯈꯤꯕꯅꯤ꯫ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯑꯁꯤ ꯆꯍꯤ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯑꯍꯣꯡꯕ ꯀꯌꯥꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯃꯤꯗꯜ ꯏꯁꯇ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯆꯍꯤ 150 ꯈꯛꯀꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯌꯨꯑꯦꯁꯅ ꯆꯍꯤ 3000ꯀꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯥꯏꯊꯤꯕ ꯑꯗꯨꯃꯛ ꯅꯪꯒꯅꯤ꯫ ꯆꯍꯤ 150 ꯈꯛꯀꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯌꯨꯑꯦꯁꯅ ꯆꯍꯤ 3000ꯀꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯂꯩꯕꯥꯛ ꯏꯔꯥꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯥꯏꯊꯤꯕ ꯑꯗꯨꯃꯛ ꯅꯪꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ IRGCꯒꯤ ꯑꯦꯔꯣꯁ꯭ꯄꯦꯁ ꯐꯣꯔꯁꯀꯤ ꯆꯤꯐ ꯁꯩꯌꯗ ꯃꯖꯤꯗ ꯃꯨꯁꯥꯕꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯌꯣꯛꯇ ꯑꯀꯤꯕ ꯂꯩꯇꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯥꯡꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ꯫ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯅꯕꯒꯤ ꯊꯕꯛ ꯍꯟꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯏ ꯑꯣꯟꯅꯔꯒ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤ ꯐꯤꯚꯝꯗ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯟꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯌꯣꯜ ꯑꯃ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯆꯥꯎꯅ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯕꯒꯤ ꯄꯥꯟꯗꯝ ꯄꯨꯝꯅꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ 34ꯅꯤ ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜ ꯑꯅꯤꯅ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟ ꯌꯥꯎꯅ ꯑꯆꯧꯕ ꯁꯤꯇꯤ ꯀꯌꯥ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2,000 ꯍꯦꯟꯅꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯔꯥꯟꯒꯤ ꯑꯦꯌꯔꯕꯦꯖ ꯑꯃꯗꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯌꯥꯝꯕꯁꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯂꯥꯟ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯦꯏ ꯆꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯈꯤꯕꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯤꯆꯪꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯅ ꯂꯣꯟꯅ ꯊꯨꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯅꯁꯨ ꯏꯔꯥꯟꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯖꯔꯦꯜꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄ ꯌꯥꯅꯁꯨ ꯂꯩꯔꯤ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯆꯪꯗ UAE ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯥꯎꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈꯠꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝ ꯐꯦꯛꯇꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕ ꯌꯥꯏ꯫ ꯏꯟꯗꯤꯌꯥ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯐꯝ ꯐꯦꯛꯇꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯅꯥꯇꯣ)ꯗꯒꯤ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯥꯇꯣꯗꯒꯤ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯥꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯅꯥꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯛꯇꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯥꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯝꯗꯅ ꯂꯥꯛꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯇ꯭ꯔꯝꯞꯅ ꯅꯥꯇꯣ ꯇꯣꯛꯅꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯇꯣꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯡꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇ꯭ꯔꯝꯞꯅ ꯅꯥꯇꯣ ꯇꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯇꯣꯗ ꯌꯥꯎꯔꯤꯕ ꯋꯦꯁꯇꯔꯟ ꯂꯩꯕꯥꯛꯁꯤꯡ ꯄꯥꯈꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯦꯁꯇꯔꯟ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯂꯩꯕꯥꯛ ꯊꯤꯔꯛꯄꯗ ꯏꯟꯗꯤꯌꯥ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯄꯥꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯂꯥꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯌꯥꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯏ꯫ ꯏꯔꯥꯟ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ
ꯒꯤꯂꯥꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯌꯥꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 22ꯗ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯁꯤꯟꯖꯕ ꯂꯥꯂꯣꯡ ꯑꯃꯅꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯟꯗꯥꯕ ꯌꯥꯅꯕ ꯇꯥꯏꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ CDF ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯍꯟꯗꯛꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯏꯔꯥꯟ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗꯒꯤ ꯃꯁꯥ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯕꯒꯤ ꯆꯥꯡꯗ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯏꯔꯥꯟ ꯑꯃꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯨꯁꯂꯤꯝ ꯕꯔꯗꯔ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯆꯪ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯗꯤ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯔꯥꯟꯕꯨ ꯁ꯭ꯇꯣꯟ ꯑꯦꯖꯇ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯛꯀꯤ ꯃꯤꯂꯤꯁꯤꯌꯥꯅ ꯕꯥꯒꯗꯥꯗꯇ ꯂꯩꯕ US ꯑꯦꯝꯕꯦꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ꯫ ꯑꯦꯝꯕꯦꯁꯤ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯔꯥꯟꯕꯨ ꯁ꯭ꯇꯣꯟ ꯑꯦꯖꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯌꯣꯜ 4ꯒꯤ ꯃꯃꯥꯡꯗ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯒꯤ ꯋꯥꯔꯣꯜ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯄꯤꯔꯗꯨꯅ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯃꯊꯪꯒꯤ ꯆꯌꯣꯜ 2ꯗꯒꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯗ USꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯑꯃꯁꯨꯡ ꯂꯥꯟ ꯂꯦꯞꯅꯕ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯇꯦꯍꯔꯥꯟꯕꯨ ꯁ꯭ꯇꯣꯟ ꯑꯦꯖꯀꯤ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ USꯅ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯈꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯇꯦꯂꯤꯚꯤꯖꯟꯗ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ, ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯚꯤ ꯆꯠꯈ꯭ꯔꯦ, ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯄꯥꯡꯒꯜ ꯍꯟꯊꯔꯛꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯌꯥꯝꯕ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯊꯝꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯂꯣꯟꯁꯤꯡ ꯀꯦꯄꯥꯁꯤꯇꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯉꯥꯛꯁꯦꯜꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯥꯔꯤꯕ ꯐꯦꯛꯇꯔꯤ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯐꯝꯁꯤꯡ USꯀꯤ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥꯅ ꯅꯝꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ USꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯟꯅ ꯍꯟꯅ ꯂꯥꯟ ꯑꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯌꯥꯎꯅ ꯒꯜꯐꯇ ꯂꯩꯔꯤꯕ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯀꯇꯥꯔ, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯀꯨꯋꯦꯠ, ꯕꯍꯔꯥꯏꯟꯗ USꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯥꯒꯗꯥꯗꯇ ꯂꯩꯕ ꯑꯦꯝꯕꯦꯁꯤꯅ ꯏꯔꯥꯟꯒ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯏꯔꯥꯛꯀꯤ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞꯅ ꯁꯦꯟꯇ꯭ꯔꯦꯜ ꯕꯥꯒꯗꯥꯗꯇ ꯃꯊꯪꯒꯤ ꯄꯨꯡ 24ꯗꯒꯤꯅ 49 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯌꯥꯝ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ US ꯑꯦꯝꯕꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯜ ꯋꯥꯔꯣꯜ ꯊꯝꯂꯛꯈ꯭ꯔꯦ꯫ ꯗꯨꯔꯥꯟ ꯂꯥꯏꯟꯗ ꯈꯨꯠꯊꯨꯡꯅꯈ꯭ꯔꯦ, ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ, ꯀꯌꯥꯅ ꯁꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯗꯨꯔꯥꯟ ꯂꯥꯏꯟꯗ ꯄꯥꯀꯤꯁꯇꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤ ꯇꯥꯂꯤꯕꯥꯟꯒꯤ ꯃꯔꯛꯇ ꯉꯝꯈꯩ ꯂꯥꯟꯅ ꯆꯥꯎꯅ ꯈꯨꯠꯊꯨꯡꯅꯈꯤꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯨꯅꯥꯔ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯕꯥꯖꯣꯔꯒꯤ ꯅꯋꯥ ꯄꯥꯁ ꯑꯃꯁꯨꯡ ꯗꯟꯒꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯋꯔ ꯗꯤꯔꯕꯤꯟ ꯁꯥꯍꯤꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯨꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯊꯨꯡꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯅ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ 5ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯂꯤꯕꯥꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯥꯀꯤꯁꯇꯥꯟꯗ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯉꯝꯈꯩ ꯂꯥꯟꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯍꯔꯤꯛ-ꯏ-ꯇꯥꯂꯤꯕꯥꯟ ꯄꯥꯀꯤꯁꯇꯥꯟ (TTP) ꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯆꯝꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯍꯜꯂꯦ ꯍꯥꯏꯅꯁꯨ ꯇꯥꯂꯤꯕꯥꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯥꯀꯤꯁꯇꯥꯟꯗ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯑꯐꯒꯥꯟꯒꯤ ꯀꯥꯕꯨꯜ ꯑꯃꯁꯨꯡ ꯀꯟꯗꯍꯥꯔ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯏꯁꯂꯥꯃꯥꯕꯥꯗꯅ ꯉꯝꯈꯩ ꯂꯥꯟꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅꯁꯨ ꯀꯥꯕꯨꯜꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯂꯣꯏꯁꯪꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯠꯂꯨꯔꯦ꯫ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯗꯒꯦ ꯍꯪꯂꯛꯂꯦ꯫ ꯃꯦ 3, 2023ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯍꯧꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯂꯣꯏꯁꯪꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯩꯈ ꯑꯕꯗꯨꯜ ꯍꯀꯤꯝꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ MLAꯁꯤꯡ, ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯤꯡꯗ ꯆꯠꯄ ꯌꯥꯗꯕ ꯑꯃꯁꯨꯡ ꯆꯤꯡꯗꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯌꯥꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯂꯨꯆꯤꯡꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯡꯂꯦꯞꯀꯤ MLA ꯂꯦꯞꯖꯥꯃꯪ ꯍꯞꯀꯤꯞ, ꯁꯤꯡꯉꯥꯠꯀꯤ ꯆꯤꯟꯂꯨꯟꯊꯥꯡ ꯃꯥꯜꯂꯨꯟ, ꯆꯨꯔꯆꯥꯟꯄꯨꯔꯒꯤ MLA ꯈꯧꯇꯦ ꯁꯥꯏꯀꯨꯠꯀꯤ ꯄꯥꯎꯂꯦꯟꯊꯥꯡ ꯍꯞꯀꯤꯞ ꯑꯃꯁꯨꯡ ꯊꯥꯂꯣꯟꯒꯤꯅ ꯂꯩꯈꯤꯗ꯭ꯔꯕ MLA ꯕꯨꯡꯖꯥꯒꯤꯜ ꯕꯥꯜꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯁꯦꯐ ꯕꯥꯜꯇꯤꯒ ꯎꯅꯗꯨꯅ ꯂꯣꯏꯁꯪ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫
Directorna Churachandpurgi tongan-tonganba mafamdagi lakpa Angalwadi worker helpersing supervisorsing departmentki staffsing tabagi pangal leitraba hakchang solaba khudongchadaba mayoknarabasing yauna disabled personsing unaduna makhoigi apambasing phongdokpaga loinana makhoigi damak paikhaliba schemesinggi matangdasu marik chumna khanganki. Directorga unakhiba Churachandpur Angalwadi Workers Association gi maikaidagi loisang asigi directorna luchingba officialsingna laktuna makhoibu unabirabada apenba poi thengnariba khudongchadaba kaya asigi matangda leingangna paikhaliba thabak thoramsing nungaiba fawi Chief Minister bu hakthengna unaba pami adubu karamba matamda unaba fangadage haibadudi mangonda wa karamna haigedage haibasi khanbada awaba fawi haina phongdorekhi haidi Chief Minister bu unaba pami haibasi ngasigi khongchatsigi matungda mangonda sukhanganba pami director na laklaga awat apa hangbasida apenba poi miyamgi dama afaba thabak kaya tawbirakani haibigi thajabalai haina su phongdorekhi hairi khongchata sida director na hai Chief Minister su miyamgi aningba pamba khangna hakthengna unaduna thabak paikhanaba miyeng changli masibu mapung fanabagi damak ngasigi khongchat asi loisang asina sindun lakpani ahal oirabasingna fangliba pension scheme singi matangda su palladuna tha taruki senfamsing chaliba tha asigi manungda thadoknaba honari haiki MLA sing amadi department and officer singa mari phagatuna miyamgi yaifana bahonagani miyamgi chakthung sing mapung fana phanghanna basu honagani thabak sida mari leinaba singna mateng pangbiu haina phongdoklamki miyamgi phongpam thokpa amadi paikhatpam thokpa sing adu Chief Minister na mapung fana phanghanaba wafam kaya khangalaki thabak sing asi department su chapchana pangthokani hairaki khongchat asigi manung chana one stop center amadi Churachandpur district social welfare loisang ipibam su director na yengsilamki